Hello everyone, mayam punama kamai taunarige isi yam nungairi mayam ngasidi ai recipe ma puraga lae ngasigi recipe se kaino habada uyen thongbo oidoini ko nga yaudabida chamna dum thongba ko ado kamai thongani habada mayam ai dum yenganjarake siga uyen leire tamatar leire sa maroi leire alu leire tilhau leire sing leire monowatikpa leire aduga chanam leire ko अच्छे मैं कमाई थोंगे जेंगालके तिलौ सिदे अइना तिलौ से मपुम अमा तौरे अदैदि चनम से समाइना अइना कोंदा दुम समाइना सुरे को सिंगु समाइना सुम सुदोए अइ ग्राइंड का तथोक्त्रे खुना दुम तौरे अदुगा सिगे लोय लेरे को सुदोगा थम्मे तिलौसु खरा जामना सेमे को अदो थोंबगी कनोदा दुम येंगसे मैम रेसिपीदो अदो मैम जाम साथीना हाउबा येंसांगनेबको अꯩꯗꯤ ꯅꯍꯥꯟꯈꯩ ꯉꯥ ꯌꯥꯎꯗꯕꯤꯗ ꯆꯥꯔꯝꯗꯦ ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯗꯤ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯝꯃꯦꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯦꯀꯣ ꯊꯣꯡꯕ ꯍꯧꯔꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯣ ꯈꯥꯡ ꯁꯥꯕ ꯉꯥꯏꯔꯤꯅꯦ ꯈꯥꯡꯁꯦ ꯁꯥꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯖꯤꯜꯂꯅꯤ ꯊꯥꯎ ꯍꯩꯔꯒ ꯑꯗꯨꯝ ꯊꯣꯡꯕꯁꯦ ꯍꯧꯔꯁꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯈꯪꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯈꯪꯗꯕꯀꯣ ꯑꯗꯨꯁꯤꯡꯗꯨꯒꯤꯁꯨ ꯑꯗꯨꯝ ꯅꯣꯂꯦꯖꯇꯣ ꯂꯩꯅꯕ ꯈꯪꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯌꯦꯟꯁꯥꯡꯁꯤꯅ ꯀꯩꯒꯨꯝꯕ ꯍꯥꯎꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯤꯌꯔ ꯇꯧꯔꯣꯏꯗꯕꯅꯤ ꯌꯥꯝꯅ ꯍꯥꯎꯔꯝꯕꯒꯤ ꯁꯤꯌꯔ ꯇꯧꯔꯛꯄꯅꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯄꯥꯁꯄꯨꯔꯟ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯦꯊꯤ ꯊꯥꯗꯔꯁꯨ ꯌꯥꯏꯀꯣ ꯄꯥꯁꯄꯨꯔꯟ ꯄꯥꯝꯗꯕ ꯃꯤꯒꯤ ꯑꯣꯏꯅ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯆꯅꯝ ꯍꯥꯞꯄꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯁꯤꯡ ꯊꯥꯗꯗꯣꯏꯅꯤꯀꯣ ꯑꯁꯤꯁꯦ ꯃꯤꯅꯤꯠ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯉꯧꯔꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯒꯀꯣ ꯑꯗꯨꯒ ꯑꯁꯤꯗꯤ ꯃꯌꯥꯝ ꯉꯧꯕꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯑꯣꯏꯅ ꯂꯩꯊꯔꯒꯀꯣ ꯉꯧꯕꯁꯤꯅ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯅꯤ ꯆꯅꯝꯒꯨꯝꯕ ꯁꯤꯡꯒꯨꯝꯕꯁꯦ ꯌꯥꯝꯅ ꯀꯥꯁꯜꯂꯦꯕꯀꯣ ꯑꯗꯨꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯒ ꯑꯩ ꯉꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯥ ꯃꯔꯣꯏꯁꯦ ꯑꯩꯅ ꯃꯅꯥ ꯑꯅꯤ ꯑꯍꯨꯝꯈꯛ ꯀꯣ ꯄꯨꯝꯅꯃꯛ ꯅꯠꯇꯕ ꯈꯤꯇꯪ ꯑꯁꯤꯒ ꯍꯥꯟꯅ ꯑꯃꯨꯛ ꯉꯧꯕꯗ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯎꯌꯦꯟ ꯍꯥꯞꯄꯅꯤ ꯑꯗꯒꯤꯗꯤ ꯑꯥꯂꯨ ꯃꯊꯪ ꯍꯥꯞꯄꯛꯇꯣꯏꯅꯤꯀꯣ ꯑꯩꯁꯦ ꯃꯤꯅꯤꯠ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯑꯩ ꯉꯧꯔꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯎꯌꯦꯟ ꯍꯥꯞꯄꯁꯤ ꯃꯌꯥꯝ ꯑꯥꯂꯨ ꯑꯣꯏꯅ ꯍꯥꯟꯅ ꯍꯥꯞꯄꯅꯤꯀꯣ ꯑꯥꯂꯨ ꯍꯥꯞꯄꯁꯤ ꯑꯥꯂꯨꯁꯦꯒ ꯀꯣꯟꯅꯅ ꯑꯗꯨꯝ ꯎꯌꯦꯟꯁꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈꯤꯗ꯭ꯔꯕꯅꯤ ꯑꯥꯂꯨꯁꯦ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯛꯇꯦꯕꯀꯣ ꯈꯔ ꯑꯗꯨꯝ ꯄꯥꯇꯛ ꯑꯣꯏꯅ ꯀꯛꯑꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯎꯌꯦꯟꯗꯨꯒ ꯆꯥꯟꯅꯅ ꯃꯨꯟꯕꯒꯤ ꯆꯥꯡꯗꯣ ꯃꯥꯟꯅꯅꯕꯒꯤ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯑꯥꯂꯨ ꯊꯥꯗꯔꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯆꯥꯡ ꯉꯧꯔꯕ ꯃꯇꯨꯡꯗ ꯎꯌꯦꯟꯁꯤ ꯑꯃꯨꯛ ꯍꯥꯞꯄꯦ ꯎꯌꯦꯟꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯈꯔ ꯌꯥꯝꯍꯜꯂꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯑꯅꯤꯁꯤ ꯎꯌꯦꯟ ꯌꯥꯝꯅ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯒꯤ ꯎꯌꯦꯟꯗꯣ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯑꯣꯏꯅ ꯊꯣꯡꯉꯦ ꯍꯣꯔꯦꯟꯗꯤ ꯃꯣꯏꯅ ꯁꯨꯝ ꯈꯟꯈꯤꯕꯗ ꯑꯗꯨꯝ ꯂꯩꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯠꯊꯈ꯭ꯔꯒꯁꯨ ꯍꯦꯟꯖꯥꯡꯁꯦ ꯂꯤꯛꯇꯣꯏꯅꯤ ꯀꯩꯁꯨ ꯌꯥꯝꯃꯣꯏꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯖꯅ ꯉꯧꯔꯒ ꯑꯗꯨꯗꯒꯤꯗꯤ ꯊꯨꯝ ꯆꯥꯏꯁꯜꯂꯦꯀꯣ ꯌꯥꯡꯅ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯡꯅ ꯄꯠꯊꯅꯕꯒꯤꯗꯃꯛꯇꯀꯣ ꯁꯨꯃꯥꯏꯅ ꯊꯨꯝ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯧꯔꯦꯀꯣ ꯉꯧꯔ ꯃꯇꯨꯡꯗ ꯑꯩ ꯃꯈꯨꯝꯁꯤ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯅꯤ ꯃꯈꯨꯝ ꯈꯨꯝꯃꯒ ꯊꯝꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯁꯦ ꯍꯥꯡꯉꯦ ꯃꯤꯅꯤꯠ 3-4ꯃꯨꯛꯀꯤ ꯆꯥꯡꯒꯤ ꯃꯇꯨꯡꯗꯀꯣ ꯑꯩ ꯑꯃꯨꯛ ꯍꯥꯡꯉꯤꯅꯦ ꯑꯗꯣ ꯈꯥꯡꯖꯥꯝꯅ ꯄꯠꯊꯔꯝꯃꯦ ꯍꯥꯏꯕꯗꯤ ꯃꯨꯜꯂꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯉꯧꯔꯒ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯅꯝ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯁ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯋꯦꯕꯀோ ꯑꯗꯒꯤ ꯁꯤꯒ ꯑꯩꯅ ꯇꯃꯥꯇꯔꯗꯣ ꯍꯥꯞꯇ꯭ꯔꯤ ꯇꯃꯥꯇꯔꯁꯤꯅ ꯈꯔ ꯇꯞꯅ ꯍꯥꯞꯀꯦꯅ ꯍꯥꯞꯇ꯭ꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯇꯃꯥꯇꯔ ꯑꯃꯨꯛ ꯍꯥꯞꯄꯒꯤ ꯃꯇꯥꯡ ꯌꯧꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯒ ꯐꯖꯅ ꯉꯧꯔꯦ ꯑꯗꯣ ꯑꯁꯤ ꯉꯧꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯒ ꯑꯩꯅ ꯍꯧꯖꯤꯛ ꯕꯣꯔꯥ ꯑꯃ ꯍꯧꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯊꯣꯛꯏꯅꯦ ꯑꯗꯣ ꯃꯌꯥꯡꯇꯣꯟꯒꯤ ꯕꯣꯔꯥ ꯍꯧꯒꯦꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯡꯇꯣꯟꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯔꯦ ꯃꯌꯥꯝꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯡꯇꯣꯟꯁꯦ ꯑꯩꯅ ꯊꯠꯂꯒ ꯃꯌꯥꯡꯇꯣꯟꯁꯦ ꯕꯦꯁꯣꯟꯗ ꯂꯨꯞꯄꯒ ꯕꯣꯔꯥ ꯇꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯤ ꯄꯥꯝꯁꯟꯗꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯦꯝ ꯂꯥꯎꯅ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯕꯣꯔꯥꯁꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏ ꯈꯨꯝꯖꯤꯜꯂꯕ ꯃꯈꯨꯝꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯀꯌꯥ ꯃꯨꯟꯁꯤꯜꯂꯒꯦ ꯌꯦꯡꯉꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯑꯩꯁꯦ ꯍꯥꯡꯗꯣꯛꯄꯅꯤꯀꯣ ꯑꯗꯨꯒ ꯍꯥꯡꯗꯣꯛꯑꯒꯗꯤ ꯃꯌꯥꯝ ꯐꯖꯅ ꯃꯨꯜꯂꯝꯃꯦ ꯑꯥꯂꯨꯁꯨ ꯃꯨꯟꯁꯤꯜꯂꯝꯃꯦ ꯑꯗꯒꯤꯗꯤ ꯎꯌꯦꯟꯁꯨ ꯃꯨꯜꯂꯦ ꯇꯃꯥꯇꯔꯁꯨ ꯋꯥꯈꯜꯖꯥꯝꯅ ꯃꯨꯜꯂꯦꯀꯣ ꯑꯗꯣ ꯑꯃꯨꯛ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯨꯝꯃꯦ ꯉꯁꯥꯏꯒꯤ ꯃꯩꯗꯣ ꯂꯩꯊꯔꯒ ꯉꯧꯕꯅꯤꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯔꯩ ꯃꯨꯟꯅ ꯍꯥꯟꯅ ꯉꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯥꯂꯨꯁꯦ ꯃꯌꯥꯝ ꯑꯥꯂꯨꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯇꯃꯥꯇꯔꯒꯁꯦ ꯊꯨꯒꯥꯏꯕ ꯇꯃꯥꯇꯔꯒꯁꯦ ꯃꯨꯜꯂꯦꯕꯀꯣ ꯑꯗꯒꯤ ꯑꯥꯂꯨ ꯊꯨꯒꯥꯏꯔꯦ ꯑꯥꯂꯨꯁꯤꯁꯨ ꯃꯨꯜꯂꯦ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛꯁꯦ
ꯉꯥꯏꯍꯥꯛꯇꯪꯒ ꯉꯧꯔꯒ ꯑꯩ ꯃꯆꯨ ꯃꯣꯔꯣꯛ ꯖꯤꯔꯥ ꯑꯩ ꯍꯥꯞꯆꯤꯜꯂꯅꯤ ꯌꯥꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯊꯣꯡꯕ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯗꯣ ꯃꯌꯥꯝꯅ ꯊꯣꯡꯕꯒꯤꯗꯨꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤ ꯍꯥꯏꯕꯗꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯃꯆꯨ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯖꯤꯔꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯦꯀꯦꯟ 5-6 ꯉꯧꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯏꯪꯕ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯁꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯑꯗꯣ ꯁꯤ ꯍꯥꯞꯄꯒ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯑꯩꯁꯦ ꯃꯆꯨꯒꯤ ꯃꯣꯔꯣꯛꯀꯤ ꯃꯅꯝꯗꯣ ꯅꯝꯗꯅꯕꯒꯤ ꯑꯃꯨꯛ ꯑꯩꯁꯦ ꯉꯧꯔꯦꯀꯣ ꯉꯧꯔ ꯃꯇꯨꯡꯗ ꯃꯍꯤꯁꯦ ꯀꯪꯁꯜꯂꯦ ꯃꯍꯤꯁꯦ ꯀꯪꯁꯟꯕꯧ ꯉꯧꯔꯤꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯍꯤꯁꯦ ꯑꯩꯒꯤ ꯍꯥꯞꯀꯗꯕ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯍꯤꯁꯦ ꯍꯥꯞꯆꯔꯦꯀꯣ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯒ ꯊꯝꯈ꯭ꯔꯅꯤ ꯃꯌꯥꯝꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯩꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯃꯍꯤꯁꯦ ꯀꯪꯁꯜꯂꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯣ ꯃꯍꯤꯁꯦ ꯌꯥꯝꯅ ꯐꯛꯆꯜꯂꯝꯃꯦꯕꯀꯣ ꯃꯍꯤꯁꯦ ꯀꯪꯁꯜꯂꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯡꯗꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯁꯥ ꯃꯔꯣꯏꯁꯦ ꯑꯃꯨꯛ ꯑꯩꯅ ꯊꯥꯗꯒꯗꯕ ꯆꯥꯡꯗ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯆꯨꯜꯍꯥꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯄꯨꯔꯥ ꯂꯩꯊꯔꯒ ꯑꯩꯁꯦ ꯊꯝꯃꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯅ ꯕꯦꯁꯣꯟ ꯊꯤꯅ ꯊꯝꯈꯤꯕꯗꯣ ꯑꯁꯤꯒꯤ ꯕꯣꯔꯥꯁꯦ ꯑꯃꯨꯛ ꯍꯧꯔꯁꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯃꯌꯥꯡꯇꯣꯟꯗꯣ ꯑꯩꯅ ꯁꯤꯗ ꯁꯦꯡꯅ ꯆꯥꯝꯃꯒ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯡꯇꯣꯟꯁꯦ ꯕꯦꯁꯣꯟꯁꯤꯗ ꯂꯨꯞꯄꯒ ꯑꯃꯨꯛ ꯕꯣꯔꯥ ꯍꯧꯕ ꯍꯧꯗꯣꯔꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯎꯁꯦ ꯑꯩꯅ ꯉꯔꯥꯡ ꯕꯣꯔꯥ ꯍꯧꯈꯤꯕꯒꯤ ꯊꯥꯎꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯁꯨꯝ ꯍꯧꯖꯤꯜꯂꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯨꯞꯄꯒ ꯃꯌꯥꯡꯇꯣꯟꯒꯤ ꯕꯣꯔꯥ ꯆꯥꯏ ꯍꯥꯏꯅ ꯈꯪꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯩꯁꯨ ꯍꯥꯟꯅ ꯌꯥꯝꯅ ꯈꯪꯉꯝꯗꯦꯕꯀꯣ ꯑꯗꯣ ꯇꯞ ꯇꯞꯅ ꯑꯩꯁꯨ ꯈꯪꯉꯛꯄꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯪꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯌꯨꯝꯕꯥꯜꯂꯣꯟꯗ ꯂꯥꯛꯄ ꯑꯅꯧꯕ ꯑꯉꯥꯡꯁꯤꯡ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯡꯇꯣꯟꯁꯦ ꯂꯨꯞꯄꯒ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯑꯗꯣ ꯃꯩꯇꯕꯨ ꯂꯣ ꯐ꯭ꯂꯦꯝꯗ ꯂꯩꯊꯔꯒ ꯖꯥꯏꯅ ꯉꯧꯕ ꯇꯥꯏꯀꯣ ꯑꯗꯨꯒ ꯀꯦꯝ ꯂꯥꯎꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯁꯦ ꯑꯣꯏꯅ ꯉꯧꯔꯦ ꯑꯗꯨꯒ ꯑꯕꯨꯡꯉꯣꯒ ꯏꯆꯥꯊꯣꯏꯕꯤꯒꯒꯤꯗꯤ ꯑꯥꯂꯨꯒꯤ ꯕꯣꯔꯥ ꯑꯣꯏꯅ ꯍꯧꯕꯤꯀꯣ ꯃꯣꯏꯗꯤ ꯁꯤ ꯕꯣꯔꯥꯁꯦ ꯆꯥꯔꯣꯏꯕꯀꯣ ꯃꯣꯏꯗꯤ ꯍꯩꯅꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯕꯣꯔꯥꯁꯦ ꯂꯧꯈꯠꯂꯦ ꯃꯨꯜꯂꯦ ꯀꯦꯝ ꯂꯥꯎꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯈꯠꯂꯦ 2-3ꯂꯛ ꯁꯨꯕ ꯈꯦꯄꯤ ꯂꯧꯈꯠꯂꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯌꯦꯟꯁꯥꯡ ꯂꯣꯏꯔꯦ ꯕꯣꯔꯥꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯌꯦꯡꯉꯨꯀꯣ ꯃꯍꯤ ꯌꯥꯝꯅ ꯍꯥꯞꯇꯦ ꯃꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯛ ꯂꯥꯎꯅ ꯆꯥꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯎꯋꯤ ꯎꯌꯦꯟꯒꯤꯗꯤꯀꯣ ꯆꯥꯛ ꯂꯩꯔꯦ ꯀꯥꯔꯣꯟ ꯑꯉꯥꯟꯕ ꯂꯩꯔꯦ ꯍꯩꯖꯥꯡ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯤꯅ ꯑꯥꯂꯨ ꯕꯣꯔꯥꯅꯤ ꯑꯗꯒꯤꯗꯤ ꯑꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯌꯥꯡꯇꯣꯟꯒꯤ ꯕꯣꯔꯥꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯕꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯆꯥꯔ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯤꯛꯅꯕꯒꯤꯗ ꯀꯣꯕꯤꯁꯦ ꯑꯉꯥꯟꯕ ꯅꯠꯇꯦꯀꯣ ꯐ꯭ꯔꯦꯁ ꯀꯣꯕꯤꯅꯤ ꯆꯤꯛꯅꯕꯒꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯂꯩꯖꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯎꯒꯅꯤ ꯍꯥꯎꯔꯣꯏꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯒꯥꯔꯤ ꯊꯧꯔꯨꯈꯤꯒꯦ ꯒꯥꯔꯤ ꯊꯧꯕ ꯇꯝꯃꯨꯒꯦ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯒꯀꯣ ꯒꯥꯔꯤ ꯊꯧꯕꯁꯦ ꯍꯩꯗꯤ ꯍꯩꯗꯅ ꯀꯥꯏ ꯏꯄꯥꯝꯂꯣꯝꯗꯒ ꯆꯠꯂꯨꯔꯕꯅꯤ ꯊꯧꯕꯗꯅ ꯑꯃꯨꯛꯈ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯒꯥꯔꯤ ꯊꯧꯕꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯈ꯭ꯋꯥꯡ ꯃꯅꯨꯡꯗ ꯐꯨꯝꯃꯒꯅꯤ ꯃꯥ ꯊꯣꯛꯂꯛꯏꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯧꯕ ꯇꯝꯃꯒꯦꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯈ꯭ꯋꯥꯡꯁꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯈ꯭ꯋꯥꯡꯁꯦꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯈ꯭ꯋꯥꯡ ꯅꯥꯕꯤꯁꯦ ꯍꯦꯛ ꯇꯧꯋꯤꯀꯣ ꯑꯗꯨꯅ ꯃꯈ꯭ꯋꯥꯡ ꯅꯥꯕꯗꯣ ꯅꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯏꯀꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯃꯊꯧ ꯇꯥꯔꯛꯏꯗꯅꯀꯣ ꯆꯠꯄꯒꯤ ꯑꯗꯨ ꯃꯇꯝꯗꯨꯒ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯩꯔꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯐꯠ ꯆꯠꯄꯗꯣ ꯌꯥꯔꯦꯗꯅ ꯁꯤ ꯄꯥꯄꯥꯅ ꯁꯦꯛꯄꯤꯅ ꯎꯅꯥ ꯃꯥꯜꯂꯤ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯑꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯕ ꯇꯝꯗꯣꯏꯅꯤ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯒꯥꯔꯤꯗꯤ ꯑꯥꯗ ꯂꯩꯔꯦ ꯆꯠꯂꯒ ꯑꯗꯨꯃꯥꯏꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯁꯨ ꯆꯠꯈ꯭ꯔꯦ ꯏꯆꯥꯊꯣꯏꯕꯗꯤ ꯑꯁꯣꯝ ꯃꯃꯥꯡꯗ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ ꯆꯠꯀꯦ ꯉꯁꯤ ꯀꯨꯏꯔꯦ ꯑꯋꯥꯡꯂꯣꯝ ꯆꯠꯇꯕ ꯀꯨꯏꯔꯦ ꯆꯠꯀꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯄꯨꯕꯤꯔꯦ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯒꯦ ꯒꯥꯔꯤꯗꯣ ꯃꯥꯁꯨ ꯊꯧꯒꯦ ꯃꯥꯁꯨ ꯒꯥꯔꯤ ꯑꯍꯥꯟꯕꯗꯤ ꯐꯝꯕ ꯌꯥꯔꯣꯏꯌꯦ ꯃꯌꯥꯝ ꯐꯦꯟꯖꯧꯔꯒ ꯇꯧꯔꯛꯄꯅꯤ ꯈꯜꯂꯛꯀꯦ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯆꯠꯂꯤ ꯃꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯗ ꯇꯣꯡꯉꯤ ꯏꯆꯥ ꯅꯤꯄꯥꯅ ꯃꯅꯤꯡꯒ ꯇꯥꯟꯅꯔꯛꯏ ꯂꯤꯂꯥꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ इंडियादा आर्मी में वाले इंडियादा आर्मी में वाले इशारा बाय
Sila pa nangawon na. Eh, uy, dia kaki tanya kali ya. Ngau nan hai sili. Mau sila sisa sa ba dito na. Nama aku mana? Pagi daru mai sing daru soen. Kena si bar sing mangal ini. Ano ni? Baje mo kalay. Guys, kena sini sini. Lala. Ay thauraga biro. Oi ba? Ih, ito. Oi na. Dachi ko na. Dachi ko lo kalay. Nung sista tau ko. Ai thau ba tam gai lai ma ka khai da yung. Jan sang thau kinu. Sa kana kali. Hai da ko to si ko ung suk da na. Ma se thau da mi du se mi un da hun di jau de bo. Ha? Chu thale lai bo tam ba sa ra ge. Nong kum jau le. Giờ chị ôn đầu lên miệng cái khán khăn là hải đầu lên. Yung break ko hai ka accelerator. Ano to di start to bang di namu tana. Start to di bang jare. Ano? Dei to to namu kala. Yo lam ba. Nang ai mo na makanang na ko dai ko tong ga. Di phala kai ba. Wan si Ta ta du se. Tay chứ. nang di ko matak sa ka sa ligo. 진짜 어렵네. 안가서 별로 스트레스. 생사들 오늘 형 저리 가. 가니까요. Cái like chị đi. Ako'y mado yung mama Break pa na. ako'y mado yung mama iling niyo. Sumay to. Sada to. Lagi ni sada. Tado. Ako ni sa ni. Dito ta. Sada ka dalo. Mama. Ayo kira. Itu selalu dia. Pen. Ah. Yo zadi ka inone dekha pase da. De chula pakade khake to bol zadi ni ne. 저기. 나 봉주 칸나에 로서네. Kai da khapte ka. 저기. Oh. Da phi zum tam ta ro na. 응, 따라네. Sa thoi bina pagal ai marin. Ki de bina ma sijo.
ꯇꯣꯡꯅꯤꯡꯉꯤꯅꯦ ꯊꯧꯅꯥꯗꯤ ꯈꯔ ꯂꯩꯔ ꯃꯥꯜꯂꯦ ꯒꯥꯔꯤ ꯃꯈꯣꯟ ꯇꯥ ꯅꯨꯡꯉꯥꯏꯔꯦ ꯒꯥꯔꯤ ꯃꯈꯣꯟ ꯇꯥ ꯅꯨꯡꯉꯥꯏꯔꯦ ꯏꯁꯇꯥꯔꯠꯇ ꯃꯨꯊꯠꯂꯨ ꯆꯠꯂꯧꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯆꯦꯟꯈꯤꯅꯤ ꯏꯁꯇꯥꯔꯠꯇ ꯃꯨꯊꯠꯂꯨꯅꯦ ꯀꯨꯝꯃꯗꯤ ꯒꯥꯔꯤꯗꯣ ꯆꯠꯂꯧꯅ ꯅꯠꯇ꯭ꯔ ꯏꯁꯇꯦꯟ ꯊꯥꯗꯧ